Maru oiba pau Kurai Ningthobung Laikai Khoisnam Sanajauba alias Ibungo Kauba Amabu judicial custody da Laikidabani Haiba Gamari Lainana Semkiba JAC na Kaukiba Punkun Marigi general strike asina Mausagi Punsida Chauna Akaiba Piri Churachandpur district ki Taizang Khulda ngarang security force na chathakiba thiba humbagi thabak amada fit manga sangba rocket launcher amaga rocket ama yauna khusukhulai kaya fagat bangamkhre Amadi Luchingba Tanabagi Fibam Lakpadagi National Socialist Council of Nagaland Unification NSC Yuna NGA Taba Naga Taba Mafam Singda State of Emergency Lauthokre NSN IM da NSNU Gimue Kuntrataruk Changlakre Kurumjari ISCO media mi yeng tabiri ba khwai pun makpoi pinki okram na taram okchari pungjasi fa obagi marui ba pau sing pizari Kurai Ningthobung Laikai dagi Khoisnam Sanajauba alias Ibungo Chahi Kunga Taret Apokpa Khoisnam Gandhi Singhbu judicial custody da Laikhidabani Haiba Misi Aduga Mari Lainana Semkiba JAC na Kaukiba Pungkun Marigi general strike na Mahusagi Punsida Chauna Apan Bapiri Misi Asiki Matang the Semkiba JAC against the custodial date of K.I. Sanajaubana ngarang ahing nong yaidagi Manipur Pumbada Kauriba general strike asida passenger puba auto gari sing amadi bus sing chena khidre Imphal Mayol gi kaithel sing thonglo nakhi school amadi college sing kana khide Lainga ki office sing da sinmi sing loisang karak pagichang yam na nem na ukhi mafam kayada maru oina Imphal East ki lamlong khurai gi mafam ayambada general strike asibu sagat pa sing na lambida u faizinduna achat ong yahandaba singi mamita ki Panbayai Madudi Haukiba Mars Kuntraga Matoida Imphal East Commando na Khoisnam Sanajauba alias Ibungo Bu Phakraga Chaliba Thasigi Tarahumdoida judicial custody da Laikhidraba Khoisnam Sanajauba alias Ibungo gi misi asida Chenari ba police commando sing matik chaba chairak piu haiba demand tawraduna lakhi Demand asi tawraduna thasigi tarataret ki ayuki pung taramathoi taba matamda lamlong kaithelda khurai apun bagi wakat mifam ama famduna khongjang changsinki numit adumaktada Manipur gi governor dasu JAC na miyam ga punna numit mangani gi manungda thabakta onthok piro haiba memorandum amasu pisinba laikre loinana haukiba April kun dasu khurai apun bagi maira gi rally ama chatuna Manipur lainga ki mathakta pendaba utuna peace ki oiba khongjang kaya changsinkre Masigi matungda ngasi fauba governor amadi Manipur laingakna Manakanduna Manipur miyambu karishu laitaba amagum khanba thawong asidagi JAC asina ngarang ahing nongyai dagi hauna hairiba pungkun marigi general strike asi kaurakhibani Tiêm vào kia. Churachandpur district ki Taizang Khulda ngarang security force na chathakiba thibu humbagi thabak amada fit manga sangba rocket launcher amaga rocket ama yauna khusukulai kaya fagat pangamkhre fagalaba atai khusukulai singatuda carbine machine gun ama country made single barrel rifle ama mortar country made ama pompi ama carbine magazine ama 9mm gi kapayari ba maru tara mortar bomb tara pompi cell ama HE bomb ama number 36 ki hand grenade ani AK47 gi ahang batokning tarani thoi amadi anti-riot die-maker grenade amasu yauri Nakalamaromda Imphal West District ki Langol Chingkhong dagisu security force singna khusukulai sing fagat ki phagal aba khusukulai sing adudi US ta saba magazine ke loinana 9mm ki pistol ama 9mm pistol gi maru tara adapter yauna wireless set ama torchlight ama thang macha tarani thoi BP jacket khungup camouflage t-shirt sing yawi hairi
तोंगान तोंगान बा हॉस्पिटल सिंग अमदी टोल बूथ सिंग दगी सेल लौबदा चेनबा पाम्बैना लुचिंगबा UNLF की मियोय अहुम ngarang Manipur Police na RIMS Hospital gi Jubilee Hall की गेट मयादगी फागतख्रे फारबा मखोय अहुम अदुदी हाइसनाम थोमास सिंह लैफम मयांग इम्फाल कोकचाई अरामबम टोमटोम एलियस थवाई लाकपा लैफम लमसांग हैपोंग पोकपी मयाय लेकाय अमदी कोंगबा लाइश्रम लेकाय दगी निंगोंबम मनाव मैतै एलियस थौयांगबा कवी मखोयगी मफमदगी पुलिसना मोबाइल हैंडसेट तरुक सेल ओइना लुपा लाख अमा लिसिंग तरा हुमदोइगा चमापन तरागा मखोंग मरी पानबा गाड़ी अमागा फंगले हाइरी नाकल अमरोमदा सिक्योरिटी फोर्स नसु लोना थिंख्रबा लालहुलुप RPF PLA गी मियोय अनि तोंगान तोंगान बा मफम अनि दगी फागतखी सिक्योरिटी फोर्स ना लंगथबा लेप मखा लेकाय दगी लाइफ्राकपम सनातोंबा मैतै एलियस पुरेमबा कवी मियोय अमना वांगोय गी पाउबी टेक लमखाय दगी सेल ओइना लुपा लिसिंग कुंथ्रागा गाड़ी मचा अमगा कोनना फागतखी अतोपा अमदना हौजिक हौजिकना खुरखुल गी मानदोप युमफम रिलीफ कैंप ता लैरिबा लैमखोंग चिंगमांगदगी फुरित सापम सुनील सिंह एलियस नेग्रो एलियस जैक्सन कौबा RPF PLA गी मियोय अमसु खोंगहामपात की ऑर्किड फार्म मनाक्तगी फारे हाइरी अमरोमदा ngarang security force na lona thingkraba lalahulup KCP city maitai amadi KCP people's war group ki punna miyoi ahum mafam ani daki fagat khi KCP city maitai faraba miyoi adudi Yaikhom Kiran Maitai Laifam Faknung Sangom Sangdagini Mahaki Machindagi Makhatana Lup Asimaki Mioi Ama Haibadi Nongthombam Ratan Singh Elias Tombi Elias Lakpa Laifam Faknung Awang Laikai Su Sowombung Kaboi Khunjaudagi Fagat Pangam Kre Atopa KCP People's War Group ki Mioi Aduna Takhelambam Prem Kumar Singh Elias Inau Elias Buddha Laifam Thiam Konjin Samanching Lekaidagini Mahak Ngarang Police na Irilbungi Chek Sabi Pata Leiba Farmhouse Amadagi Fagat Kibani Hairi Water Resource Department Amadi Environment Department na Imphal Mayol Semgat Sagatpa Amadi Turel Khongnung Tengba Thabak Chatharakpa Matamda Kaisamthong Elangbam Laikai Lambi Mapanda Leiba UFO Sanglen Asibu Sokhan Bidanaba Haina Universal Friendship Organization UFO na Thadorakpa Cherol Amana Mari Leinaba Singi Mafamda Appeal Tawrakli UFO gi Publicity Secretary Tongbram Wangle na Khuyek Piduna Thadorakpa Cherol Asina Makha Taradun Hai Water Resource Department Environment Department amadi mari leinaba singna paikhalakliba Imphal City amadi Turel Khongnung Tengbagi thabak thauram asibu saugatchai adubu kaisamthong elangbam laikai gi lambi mapanda leiriba sanglen asi ibuthau pakhangba latpada natana chahi kungi mamangdagi lining laishon tawduna maitai gi Masana Thangta Tambiba Amadi Moral Class the Chingba Piduna Lagli, Maram Aduna, Sajalgi Sanglen Asi Sokhandana, Pazabi Maongda, Tabak Paikat Bina Bahainasu, Makatarakli. Association of Voluntary Blood Donors AVBD Democratic Students Alliance of Manipur Desam Amadi Indian Red Cross Society IRCS Imphal Iska Khusam Naduna Kanglaicha Singh Yawolo Kanglaipa Kalasi Athauba Singhi Mafamda Akhanana Kachaba E Haiba Hiramda Voluntary Blood Donation Camp among Asilam Filpata Laiba RIMS Blood Center the Pangthokre Hairiba Blood Donation Camp Aduda Chaurakna Donor Kungamanga Romna EP Ki Loinana Ngasi EP Bagi Thauramga Mari Lainana AVVD Manipurgi Treasurer Oiriba Kumar Jit Sarang Themna Fongdo Kibada Miyam Punna E Kathokpa Haibasina Hakjang Panalehali Loinana Lamdam Asigi Miwe Kayana EPB Duna Kunai Asida Igi Awatpa Ladiba Singh Asibu Menkhatpada Achopa Thaudang Amalominasi Haiki National Animal Disease Control Program gi saruk ama oina yumda yokpa sa san singda naraktanaba lainatina kayadagi mangzauna na ngakthoknanaba ngasi hidakap thokpagi thauram ama Kumbi Municipal Council Ward number 9 gi Kumbi da pangthokre Bisnupur District Veterinary gi Joint Director Dr. Bidyarani Tongbram gi mityang makhada Kumbi Municipal Council Ward number 9 gi Councillor su oiriba hanagi Vice Chairperson Wahengbam Bobichan Luwang amadi
ICDP कुंबीगी इंचार्ज के आइस शांति चंद्रना लुचिंगदुना युमदा योक्पा सासनसिंगदा फूट एंड माउथ डिजीज FMD अमदी बैकवाटर BQ लाइना सिंगदगी ngakthoknabagi pandamda san yankhaiga humdoi mukta hidak kapthokhibaga loinana sansingi manada ear tag su tauki. Government of the People's Republic of Nagaland GPRN gi National Socialist Council of Nagaland Unification NSCNU na hauzik NSCN gi marakta fibam tadaba ama mayoknariba asigi yenglaga Nagana tariba mafam khudingmakta National Socialist Council of Nagaland Unification NSNU gi Retired General MB Nyokpao Konyak Kudaki Oiba State of Emergency Lauthokre Hariba Kongthang asi tha sigi kungo humdoida NSNU gi awang bathaki mifam amafam baloiraba matungda lauthokibani State of Emergency asigi manungda masa ngamdaba natraga maram amadagi casual leave lauduna lairiba Naga Army khudingmakna makoi gi mari leinaba unit commander singda khudakta report tawrakadabani hairi masigi mathakta unit commander singnasu masa masana lairiba Naga taba mafam singda mikup nahum singna leinana basu khanganki panba yai madudi handa khangaudana lakiba ahongba amada NSNU gi marakta Eto Kilonsar MB Nyokpa Konyak amadi Elezo Venue anina punba kangbu ama aduga Kitovi Zimomi gi kangbu ani gi marakta luchingba tanabaki matangda charangnaba phibam amada lakli chairak asida NSNU gi mioi kunthraga taruk NSNIM da yaurakle haine NSNIM na lauthokre NSNIM gi matung inna unification camp tagi lakraba mioi kunthraga taruk asida senior officer amadi atai civil staff sing yaurakli amadi NSNIM na makhoibu taramna okle hairi nauna changlakhraba NSNU gi mioi kunthraga taruk aduga sakhang maikhang nabagi thauram amangarang NSNIM gi Longvi Vu gi chamber da pangthokre hairi Arunachal Pradesh ki Anjau district ki manung chana lairiba aduga China ki ngamkhai thangnariba Mompani lambida yamna chauna chingning khaibadagi mafam amada amaga lambi faunaba ngarangdagi ngamkhidre official singi matung inna numit humni asida nongleptana churakhibana maram oiraga Anjau district ki Lohit taba Mompani gi highway puranam thakre Mompani hairiba mafam asi hanadagi ching amadi lambi yamna toina ningkhaiganba mafamni hauzik faubagi oina lambi asi semjinba ngamkhidri makhatana nong chuba leptrabadi phibam hena lusilakpa yari haina official amana phongdorakli hairiba lambi asi micham miyam khakida natana army amadi atai security force singna yamna chatnaba maru oiba lambi amasu oribani loisilakpada maru oiba pau amukhana thamjari Rai Ningthobung Laikai Khoisnam Sana Jauba alias Ibungo Kouba Amabu Judicial Custody da Laikidabani Haiba Misiga Mari Lainana Semkiba JAC na Kaukiba Pungkunga Mari gi General Strike na Mahusagi Punsida Chauna Akaiba Piri Churachandpur district ki Taizangkhul da ngarang security force na chatakiba thiba humbagi thabak amada fit manga sangba rocket launcher amaga rocket ama yauna khusukulai kaya fagat pangamkhre Amadi Luchingba Tanabagi Fibam Lakpadagi National Socialist Council of Nagaland Unification na Naga Taba Mafam Singh the State of Emergency Lauthokre NSNIM da NSNU gi Mioi Kunthraga Taruk Changlakre ISCO media na sandok cheba Manipuri pau pungjasi faubagi onadi matang swaisa loisinjare makhataba pau singidamak ISCO media bu adumak mityeng taduna leibio